Celin Digitalgi Executive Member Oiriba Ningthoukhong Awangkhunou Ward Number 1 da Leiba Dr. Angom BEMBEM National and International AWARDEE na HOWKHIBA CHAHI ani ROMDAGI tha khudingggi LEPTANA Ningthoukhong Awangkhunou da LEIRIBA CHAHI YAMLABA AHANSHING AMADI Person with Disabilities PWD SHINGDA PIDUNA LAKPA pension-gi SELPHAM NONGTHON LAIREN PAKHANGBA SHANGLENDA YENTHOKKHRE Thoramaduda Dr. Panjobam Lanajit Singh Chairman Celin Digital Dr. Angom BEMBEM National and International AWARDEE Sanasam Robita Devi GSA AWARDEE na Chief Guest President Amadi Guest of Honor oina saruk yaki pension yenthokpagi matangda Dr. Angom BEMBEM na phongdokhibada aina HOWKHIBA CHAHI kun asida Ningthoukhong Awangkhunou da thoklakpa thodok wathoksingda matam gi oina pangba yangba mateng pangduna laki masi adumak makhatana chathajakhigani thagi pension piba asina HOWKHIBA CHAHI ani dagi haujarakpani masi aina suja nomjaduna phanglakpa senpham singdagi ngamjaba khara ahan oiraba sing amadi PWD singda yenthokchabani masi aina hingli makhai leptana tha khudingggi pijagani Aikoi angamba mateng pangnaduna amato oina nungsi sanana hingmingnanaba pandamda pension asi pijabani aina masi tawjari basi tungda manipurgi politics ta khongda jagadaba leite haiki Siju aku sen tiba ada sen kala mateng pang bahaya besi yang dah bahaya betul na tongan bah amat lelai kerja si sana masagi susah ni bah nomjer ni bah mana sahaja dah thak dah bah kuding mak tu jadi katha jeraga angam bah kerja tu boleh so AHANSHING dah pi bahaya besi masih yang jauh bah so kudu lamani hai dah ayu akan dah kita lagi masih mi amana karena bunga individual mi ama anina madu thola kita ngam kada banati ngam kibe jai ojabe memna pi bedu tagi hen pi ngam ngam jai adu di matam kharagi oina temporarily hui davida chahi ama thama chahi ama ni to tu ki jadaba adu ojabe membi si dia phone su taja ba phone khangja batadi bisang china pi raga lakba adu na makha ta su ithagi ne hai bi pot kara su du masa thok pot amo pi bang jaga su Hanya matu sulai matu susah gelasa matu sohalu nasi kapitak ni bagi, ayi thamu the power tu usina, ayi Oiriba nai bangiyo banena, Oiriba tapi kana sulai tu banena, Oiriba nai bangiyo banena, ayi Oiriba mikupo, AHANSHING amada halu nasi isa isu singi, sewa ngambok ni jage aduga bakata nasu zasinggi ROMDAGI, ayi tantana sewa ada, sakko di panggan delete, hasil yang dia boza, amadi ayi